mahausadagi hauna yumda laiba sa sansingi maraktagi hui hairiba jiba makhal asina miyoiba ekhoiga khwaidagi naknaba khwaidagi mapu ningba amadi khwaidagi singba jiba makhal amani haina lounari yumda laiba jiba singbu luna sana tauduna thambagi chatnabi ngasidi Manipur dasu mayek sengna mami tarakli local breeds khak natana tonganba foreign breeds kaya amasu yumda loibagi sang nongmagi hengatlakli Manipur da laiba professional dog trainer singi maraktagi thongju part 2 koirau mamang laikai da laiba Jotin kanglei jasu amani Jotin yamna nauringai angang oiringai dagi hauna mayum da loiba jiba singbu yamna nungsijaba amadi luna sana taujaba misak ama oina haurakhi asumna kuina loinarakpana Jotin na mahaki hui zonbu isam samba wahi wata sijanaduna tapna train tauba haurakhi Mapal Kangzaibungda Sinkiba First All Breed Dog Show Championship 2004 da Manipur gi oina Zone Hariba hui asina Best of the Breed Award ki mana laurakhi Zone Hariba local breed asi yamna loksing laiba yamna nungsiba hui amani tonganba dog show singdasu first prize kayama laubangamlakhi haina Jotinna fongdokli Zone Hariba hui asi laikhidraba matungda masagi mayum maktada zone gi maming lauduna ngasidi Stop Killing Indigenous Dog haiba kholauda center ama hangduna local breeds kayama train tauri Zone Dog Care Center haina khangnaba center asigi maroiba pandamdi huibu tamthina hatoklaga sathokpagi mahut makhoibu nungsina loinabibani Jotinna makha taraduna Miramgi foreign breeds kaya amana taubangamba khudingmak iramdamgi local breeds singnasu hendokna taubangammi hainasu fongdorakli aigi laigidaba hui amagi mamingda aili khatjabane maje maitai huini 2004 mapal kangchibura pangthokeba koi manipur gen ahan ba itihas ahan bo eba dog show ja state mana logiba maitai hui oina recognize togiba matamduda adam kan atop haidi foreign breeds singna sum singba heli longna baja segi against the maitai huiju tamiba yai haro challenge toga puthokpani matamduda ado adaida mana logiba huido adugi mingda ni aina John Dog Training Center na hoin thonjari base Jotin masamak lairik laisu matik chana tamlabasu sarkar gi thabak mitadana local breeds kayabu train tawduna ngasidi professionally lamasida miyamgi seba tawri tonganba masak fazaba foreign breeds kaya tangna laiduna loibagi mahut iramdamgi local breeds pu nungsiba utlasi hainasu Jotin kangleisana fongdorakli ainu haitare ko local breed indigenous breed singja moji yokhating bai pandam da haitare ko haidi tambiba yadi haina mayamna common sense oin layaba praja mayam jina aduna moi awareness piba haitare ko sigum huyama lay witness am yawdragadi mayam thajadedna sije akhoi yana khara kokko huiduni ma ju thina train torogadi foreign breed compare to the nopte mana lobangami na tagar maje tawbangami habdo adugi pandam da khoi hariba keno je training center je ai ni khachagiban Masagi anaba amadagi zone hariba hui asi laikhidraba matungda ngasidi laika kauba tangkhul hui amaga loinana makhal kayagi training piduna tonganba dog show singda yaurunaba haiduna same sari amadi masagi apambagi lambida setna sangsinba leptri Yai hot sit down okay no okay got it okay muntas bari na asumna Jotin Dog Care Center na paikhatliba thodang asina aikhoida achouba parama tambiri madudi miramgi yamna tanglaba fazaraba breeds kayasi leiduna loibaga iramdamgi sumang matonda sanazaraga laiba koigi hui loibaga chap manai masida maru oiribadi nungsiba amadi achetpa mari adu khaktani huibu sinjak amagi mityengda yengba toklasi amadi makhoibu nungsiraba marup amagi mityengda yengba tamlasi hui hatokpa toklasi amadi makhoibu nungsiba utlasi cameraman Naresh kaloina na paudam zariba daina pangsatabam Times of Manipur